Diamond TV channel asimakini Diamond Donors Group wakhalon manaba tongan ba khungang da leiba sahar da leiba aduga nongmagi surga chaba even thabak inkhang doba anem awang khaidaba lupa chama khak khainaraga Diamond Donors Group semduna awa ana da mateng kaya pangdun ngasi phawba lakli khena balai taba kanglu khudimaki mipum khudimak loine yaw ahal su yawi na su yawi ngamjaba khara khainaraga madudagi lakpa senpham khara Diamond TV bu yengbiba tabiba khune sandokjariba thorom pungningi warol tabiba singna kanagumba wana miyamdagi khara hena tongana thokpa thodo wa thoksing miyoibagi thamoina urubada miyoibana tarubada urubada khanglubada pungning da thamoida nungaitaba masimadi tokpham thoina haina khanba thodo wa thokhrada ikoina mateng pangduna ngasi tongan ba thabak thorom ke yada ngasi sudumak chatharakpana haukiba megi tang humdagi ꯑꯩꯈꯣꯏꯗ ꯄꯤꯔꯛꯂꯤꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯁꯣꯛꯂꯕ ꯀꯌꯥ ꯂꯩꯈꯤꯗ꯭ꯔꯕ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯖꯗꯨꯅ ꯉꯁꯤꯁꯨ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯀꯌꯥꯒ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯂꯧꯀꯣꯏ ꯄꯥꯠꯇ ꯂꯩꯕ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔ ꯕꯤꯁꯅꯨꯄꯨꯔꯗ ꯍꯥꯡꯗꯣꯛꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯔꯤꯂꯤꯐ ꯀꯟꯇ꯭ꯔꯣꯜ ꯁꯦꯟꯇꯔ ꯕꯤꯁꯅꯨꯄꯨꯔꯒꯤ ꯑꯄꯨꯟꯕ ꯇꯦꯡꯕꯥꯡ ꯂꯨꯞꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯃꯛꯇꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯪꯖꯔꯒ ꯃꯈꯣꯏꯅ ꯋꯥꯠꯂꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄ kitchen items sing nupigi sanitary pads sing angang singi acha thak noodles cake biscuits toffee masi khakta natana sagol hawai tumyakpi tilhau selex maroina ahal oiraba ima sing pabung sing khankalaga ngamjaba khudol tamdone kai khumna jaba uchaba relief ke masida angang unakiba miyoi anima loina na mafam asida leiba person with disability jininauma ma ki mafam da ngamjaba khara Diamond TV की फैमिली सिंह Diamond Donors की मेंबर्स सिंह मफम अदुदे चतुना अवाब तारब सिंहदा मथंग चथरकलिबा मतेंग पिरकपगी मखा तारकपोइना तेंगबांग जरु पद्मश्री नमैरापंग कुंजरानी लोइनना CRPF की सेकेंड इन कमांड ओइबिरिबी मैडम नंदिनी सु मफम अदुदा सरुग्याखी तेंगबांग असि पांगथोंनबो होनबदा मोतिबाग RK पुरम बसंत बिहार ग्रुप दिल्ली मैतै नुंगसा लोइनना Diamond Donors की मेंबर्स सिंह अमदि Diamond family mayam Diamond tabiba yengbiba pumnamak singna mateng pangmadagi ngamjabani akoina mafam adu da chachurubagi video matek ama khang Diamond Donors ki members sing amadi miyam punamakta midyeng tana namagi damak semjabani loina na makhatana lamda masigi damak awaba tarba singi damak Diamond Donors na angambadi shoidana damak makhatana honakigani miyam punamak su sarugyabiyo
ꯑꯍꯥꯟꯕ ꯃꯛꯇꯗ ꯉꯁꯤꯒꯤ ꯃꯐꯝꯁꯤꯗ ꯂꯩꯕꯤꯔꯝꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯒꯤ ꯑꯍꯜ ꯂꯃꯟ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯜ ꯏꯆꯦ ꯏꯆꯜ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯃꯁꯤꯒꯤ ꯀꯦꯝꯞꯁꯤꯕꯨ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯌꯥꯎꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯂꯥꯛꯆꯔꯤꯕꯁꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯕꯤꯕ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃ ꯑꯗꯣ ꯑꯥꯏꯁꯀꯣꯝꯗ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇ ꯑꯗꯨꯒ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯆꯦꯅꯦꯜ ꯑꯃꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯦꯜꯄꯤꯡ ꯍꯦꯟ ꯑꯋꯥ ꯑꯅꯥꯗ ꯇꯦꯡꯕꯥꯡ ꯀꯌꯥ ꯃꯔꯨꯝ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯔꯛꯂꯕ ꯑꯗꯨꯒꯨꯝꯕ ꯒ꯭ꯔꯨꯞ ꯑꯃ ꯍꯥꯏꯖꯕ ꯇꯥꯏ ꯃꯁꯤꯗ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯈꯔꯒ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯋꯥ ꯑꯅꯥꯒꯤ ꯆꯠꯂꯦ ꯍꯟꯗꯛꯀꯤ ꯃꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛꯅ ꯈꯪꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯤꯗ ꯉꯁꯤꯒꯤ ꯉꯝꯖꯕ ꯈꯔꯗꯪ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯦꯗꯝ ꯃꯐꯝꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯃꯦꯗꯝ ꯃꯦꯃꯤ ꯈꯨꯔꯥꯏꯖꯝ ꯃꯦꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯍꯥꯏꯗꯅ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯁꯤꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯃꯦꯝꯕꯔꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯒꯤꯁꯨ ꯑꯋꯥ ꯑꯅꯥꯒꯤ ꯌꯥꯝ ꯀꯟꯅ ꯃꯦꯗꯝꯁꯤ ꯍꯣꯠꯅꯕꯤꯕ ꯇꯧꯕꯤꯕ ꯑꯩꯈꯣꯏ ꯇꯥꯖꯔꯦ ꯑꯗꯨꯒ ꯃꯥꯒ ꯑꯩꯈꯣꯏꯒ ꯄꯥꯎ ꯐꯥꯎꯅꯔ ꯃꯇꯨꯡꯗ ꯆꯦꯡ ꯆꯥꯛꯀꯤꯗꯤ ꯊꯣꯏꯗꯣꯛꯄ ꯑꯆꯤꯟꯕ ꯂꯩꯇꯦ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯍꯥꯏꯅ ꯇꯥꯛꯄꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯦꯡ ꯆꯥꯛꯀꯤ ꯊꯕꯛꯁꯤꯃꯗꯤ ꯌꯥꯎꯖꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯄꯨꯖꯔꯛꯎꯒꯦ ꯍꯪꯀꯥꯟꯗ ꯅꯣꯛꯇꯤ ꯅꯣꯛꯑꯅꯤ ꯊꯨꯝꯌꯥꯛꯄꯤ ꯄꯨꯔꯛꯑꯣ ꯍꯥꯏꯌꯦ ꯑꯗꯣ ꯊꯨꯝꯌꯥꯛꯄꯤ ꯈꯔ ꯌꯥꯎꯖꯔꯛꯑꯦ ꯃꯌꯥꯝ ꯃꯆꯥ ꯃꯆꯥ ꯇꯥꯎꯔ ꯑꯗꯨꯝ ꯆꯥꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯌꯥꯝ ꯃꯊꯦꯜ ꯑꯇꯩ ꯑꯇꯩ ꯁꯨꯝ ꯆꯥꯕꯤꯔꯁꯨ ꯑꯗꯨꯒ ꯁꯒꯣꯜ ꯍꯋꯥꯏ ꯌꯥꯎꯕꯤꯔꯛꯑꯣ ꯍꯥꯏ ꯁꯒꯣꯜ ꯍꯋꯥꯏ ꯌꯥꯎꯖꯔꯦ ꯑꯗꯨꯒ ꯁꯦꯔꯂꯦꯛ ꯈꯔ ꯌꯥꯎꯔꯦ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯈꯔ ꯌꯥꯎꯕꯁꯤꯒꯤ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯁꯤꯗ ꯎꯅꯕꯒꯤ ꯑꯃ ꯚꯤꯗꯤꯑꯣꯁꯨ ꯑꯩ ꯊꯥꯒꯠꯆꯈꯤꯕꯅꯤ ꯃꯇꯝꯗꯨꯗ ꯃꯌꯥꯝꯗ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯈꯤꯕꯗꯣ ꯃꯦꯗꯥꯝ ꯃꯦꯃꯤꯅ ꯊꯥꯕꯤꯔꯛꯄꯅꯦ ꯑꯩꯅ ꯑꯃꯨꯛ ꯎꯠꯊꯣꯛꯄꯅꯦ ꯑꯗꯩꯗ ꯑꯗꯣ ꯃꯈꯣꯏꯒꯤꯗꯤ ꯅꯨꯄꯤꯗꯨ ꯂꯩꯇꯕ ꯃꯥꯜꯂꯦꯀꯣ ꯆꯠꯊꯣꯛ ꯁꯨꯇꯤ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯀꯣ ꯍꯣꯏ ꯑꯃ ꯑꯣꯏꯔꯦ ꯑꯗꯨ ꯑꯉꯥꯡꯗꯨꯒꯤꯁꯨ ꯑꯩꯈꯣꯏꯅ ꯃꯦꯗꯥꯝ ꯃꯦꯃꯤꯗ ꯍꯣꯔꯦꯟ ꯇꯣꯉꯥꯟꯕ ꯂꯨꯄꯥ 500 ꯑꯃ ꯇꯣꯉꯥꯟꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯥꯏ ꯐꯨꯔꯤꯠ ꯑꯃꯇꯪ ꯁꯤꯟꯅꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃ ꯇꯣꯉꯥꯟꯅ ꯑꯃꯨꯛꯀ ꯄꯤꯖꯔꯝꯒꯦ ꯑꯗꯨꯒ ꯃꯩꯇꯩ ꯅꯣꯡꯁꯥꯒꯤ ꯇꯤꯝ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯉꯛꯄ ꯑꯗꯨꯒ ꯂꯨꯄꯥ 5,000 ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗꯒꯤ ꯂꯩꯕ ꯃꯣꯇꯤꯕꯥꯛꯇꯒꯤ ꯗꯦꯜꯂꯤꯗꯒꯤ ꯑꯩꯈꯣꯏ ꯄꯥꯎꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯕꯤꯁꯦꯝꯄꯨꯔꯒꯤ ꯆꯠꯅꯤ ꯍꯥꯏ ꯀꯥꯟꯗ ꯃꯣꯏ ꯂꯨꯄꯥ 10,900 ꯑꯃꯈꯣꯏ ꯄꯤꯕꯤꯔꯛꯄ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯗꯣꯅꯔꯁꯇꯒꯤ 50, 100, 200, 500 ꯇꯧꯔꯒ ꯄꯨꯟꯁꯤꯟꯅꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯈꯔꯅꯦ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯅꯤ ꯑꯉꯝ ꯃꯥꯒꯤꯁꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯅꯦꯞꯀꯤꯟꯁꯤꯡ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯆꯤꯟ ꯌꯥ ꯁꯦꯡꯕꯒꯤ ꯈꯣꯠꯄꯒꯤ ꯄꯣꯠꯂꯝ ꯈꯔ ꯌꯥꯎꯔꯦ ꯀꯣꯕꯤ ꯍꯪꯒꯥꯝ ꯍꯧꯖꯤꯛꯀꯤ ꯍꯥꯏꯇꯥꯔꯦ ꯇꯤꯜꯍꯧ ꯈꯔꯒ ꯃꯦꯗꯥꯝ ꯃꯦꯃꯤꯅ ꯑꯔꯣꯏꯕꯗ ꯉꯔꯥꯡ ꯇꯤꯜꯍꯧ ꯈꯔꯕꯨ ꯌꯥꯎꯔꯣꯅ ꯃꯦꯗꯥꯝ ꯃꯦꯃꯤꯅ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯁꯨꯝ ꯋꯥꯖꯗꯅ ꯍꯥꯏꯔꯦ ꯑꯗꯨ ꯌꯥꯝꯕ ꯌꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯈꯛꯇꯅꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯦꯡꯁꯤ ꯈꯛꯇꯪ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯇꯧꯖꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯄꯗꯃꯁ꯭ꯔꯤ ꯅꯥꯃꯩꯔꯥꯄꯝ ꯑꯩꯈꯣꯏ ꯏꯆꯦ ꯀꯨꯟꯖꯔꯥꯅꯤ ꯌꯥꯎꯕꯤꯔꯤ ꯃꯇꯝ ꯑꯃꯒꯤ ꯃꯌꯥꯝꯅ ꯁꯛꯈꯪꯂꯕ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛꯁꯤꯒꯤ ꯂꯟ ꯑꯣꯏꯔꯤꯕ ꯏꯆꯦꯁꯤꯅꯁꯨ ꯉꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥꯅꯕꯒꯤ ꯅꯨꯗꯜꯁ ꯀꯔꯤ ꯑꯇꯩ ꯇꯝꯕꯤꯔꯦ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯅꯟꯗꯤꯅꯤꯁꯨ ꯌꯥꯎꯕꯤꯔꯦ ꯑꯉꯝꯕ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯍꯥꯏꯇꯥꯔꯦ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯂꯣꯏꯅ ꯁꯟꯗꯣꯛꯑ ꯇꯥꯛꯆꯗ꯭ꯔꯁꯨ ꯇꯦꯡꯕꯥꯡꯕꯤꯔꯛꯄ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯃꯁꯤꯕꯨ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯈꯨꯗꯤꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥ ꯑꯋꯥ ꯑꯅꯥ ꯅꯣꯡꯃꯩꯅ ꯄꯥꯜꯂꯕ ꯁꯣꯛꯂꯕ ꯀꯌꯥꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯂꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ꯑꯗꯨꯒ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯇꯦꯟꯁꯤꯟꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯃꯗꯤ ꯃꯦꯗꯥꯝ ꯍꯧꯒꯠꯄꯤꯔꯒ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯨꯝ ꯑꯍꯟ ꯁꯨꯝ ꯂꯦꯡꯊꯣꯛꯄꯤꯔꯒ ꯑꯉꯥꯡꯁꯤꯡꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏ ꯑꯃꯃꯝ ꯇꯣꯔꯁꯤ ꯌꯦꯜꯂꯝꯃꯁꯤ ꯑꯇꯩ ꯄꯣꯠ ꯊꯨꯝ ꯂꯥꯛꯄꯤ ꯈꯣꯠꯄꯁꯤꯗ ꯑꯩꯈꯣꯏ ꯌꯦꯟꯖꯔꯔꯣꯏꯁꯤꯗꯤ ꯍꯣꯔꯦꯟ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯔꯁꯅꯨ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯑꯆꯥꯄꯣꯠ ꯈꯔꯗꯪ ꯃꯁꯤꯃ ꯌꯦꯟꯖꯔꯝꯒꯦ ꯑꯗꯣ ꯋꯥꯍꯩꯁꯤꯅ ꯑꯗꯨꯝ ꯇꯦꯟꯁꯤꯟꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯅꯥꯕ ꯇꯥꯟꯐꯝꯁꯤꯗ ꯑꯩꯈꯣꯏ ꯂꯥꯟ ꯑꯃꯈꯛ ꯊꯦꯡꯅꯔꯤ ꯂꯥꯟ ꯍꯥꯏꯕꯁꯤ ꯃꯁꯛ ꯊꯤ ꯂꯥꯟꯒꯤ ꯃꯅꯨꯡꯗ ꯂꯥꯟꯒꯤ ꯆꯩꯊꯦꯡꯅꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕꯁꯤ ꯈꯥꯡꯕ ꯇꯥꯕꯅꯤ ꯍꯟꯕ ꯂꯩꯇꯅ ꯑꯗꯨꯕꯨ ꯂꯥꯟ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕꯗꯤ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ ꯂꯥꯟ ꯑꯁꯤ ꯃꯁꯛ ꯊꯤꯕ ꯉꯥꯛꯇꯅꯤ ꯁꯦꯟꯅ ꯈꯥꯏꯅꯕ ꯀꯞꯄ ꯂꯥꯎꯕ ꯉꯥꯛꯇꯅꯤ ꯂꯥꯟ ꯂꯣꯏꯔꯀꯥꯟꯗ ꯂꯥꯟꯒꯤ ꯆꯩꯊꯦꯡꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯥꯜꯂꯨꯗꯕꯅꯤꯅ ꯂꯥꯟ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ ꯑꯗꯨꯅ ꯏꯔꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯈꯔ ꯌꯦꯜꯂꯁꯦ ꯍꯣꯏ ꯕꯥ
Con cái con cái tiêu cái nào? Yeah. 배 부드러워 해줘. 너라고 나는 길이야. 부드러워. 첫도 Koin khandora ke khangna. Moi moi. Porki ni nami nami. Pele bhapai ko ka ka. Orange samji aave. Aina bida bida kadang ngam jaga cuma action bida na 이제 맥주 밀어. 뭐 다섯 개 먼저 열으시면. 몇대 맥주? 끝나요?
내가 여기서 저희 TV로 사진을 봐요. 야래. ꯑꯗꯨꯅ ꯍꯩꯇꯕ ꯌꯥꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛꯇꯒꯁꯦ ꯃꯩꯇꯩ ꯃꯌꯦꯛ ꯏꯔꯛꯄꯗ ꯀꯔꯤꯅꯣ ꯈꯪꯅꯗꯗꯅ ꯃꯈꯥꯗ ꯁꯕꯇꯥꯏꯇꯜ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯍꯩꯇꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯌꯦꯛꯅꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯅꯤ ꯑꯗꯨꯅ ꯃꯁꯤ ꯍꯩꯍꯧꯗꯕꯁꯤ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯍꯩꯇꯕꯗꯤ ꯌꯥꯗꯦꯅ ꯁꯨꯝ ꯂꯩꯔ ꯁꯨꯝ ꯍꯩꯍꯧꯗꯗꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯥꯏꯔꯛꯑꯒꯤ ꯀꯩꯅꯣ ꯐꯥꯎꯕꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯐꯥꯎꯕ ꯃꯁꯤ ꯊꯥꯔꯕꯅꯤ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯍꯩꯒꯗꯕꯅꯤ ꯖꯔ 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 ꯑꯩꯈꯣꯏ ꯄꯥꯕ ꯍꯩꯅꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯤꯉꯩꯗ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯍꯩꯍꯧꯔꯗꯧꯅꯤꯀꯣ ꯑꯣꯀꯦ ꯀꯤꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ Thank you. Sargi makonde adum YouTube adum tayo ado. Okay. Photo amta nama. Okay, thank you. La. Che. Kapiu. Lei yaida kaisu kai. Akhoi tha jo khoi na su loi than. Akhoi loi tharan. Okay. Ne sa te loi tharan. Maming ja adu kauye da kauye je. Sida lei riba du ada lei. Fajan. Kabak siya man marina. Mari suntok pa singam daw. Dugo maro hay bane. Adu su kaso kay mayam na lapir ka ni na bi puro lapi ga di ka sumu ide ba natra. Drop nan toro mo si sum ya mi si. Yung une se. Chikari no te. Migi ngata ra. Sir, ako'y secretary snap ta logyo. Oo. Gari tham gare. Thank you. Yang mana sah? Itu nama ya? Ada nama sebenarnya. Ini apa ya? Sebab tu duit, sebab tu lagi soal mai. Yani yan. Sang he gan full sang. Woi mas yan. Asigi puning waron de phajaba kanoge konu hagadra mai khonjen mapan saba ngamba na ta Hoi. am phajai do asigi expectation no mai Okay. abada yam ngai hadi mabangi wari mangai ta bangai to Direct address he. isang suchamba kumuzamba Khomujama le kai oidoi ba. kumuzamba khoi mai nga ko la Sidai family mi kya no leise. ai isagiro Sidai da isagi yumlom de mi kya la ke ba. Sai tom da mi ya to pe obra family lo yauna. Isagi family ra sai su ke lo ba. angang ai nupi angang ata nupi ngata mari ne ba Mari ne ba. nupa yaw de mari Adu sida de hojik si mayam sida pisa pithak tawri ba si chaba thakpa tawba si natana atop thaba inghang di haidi nga sai ki mama su awa ba su ya de ma hat patient ne ko sebari ma na maru mapung ne ma to de ne hat patient ne ba ma se mudiri ki amstong ne khor tawri Okay. lan gi ma de ma se operation to bi to ha bi ne ko to na jen ko sen ne ba bai le tan ne sum so gi nong dum ye ne dum ngai le ya ta ai di se valor so ai gi so wa ko te ne do ai ni fi so hat patient mo operation to ne ma bai kem le te ne Adu kitang kainoma sum laina ba khona ba hai tare ni ko yam kitang gam jaba da mamal nati kaimo nati se hidak ki khar sai me da ba do as me da aina piba hora bani na ji sembiro hidak lang thaki kari yani kaso kai de Kan pection kan no. saja so di me am tang photo tang lam yes sida dum ka phaje samai sonda la pero me dam son lekhi da bane Siri khang de bidum thangal ba. Adu ga sibai kem yo kan da si le ram. Adu moina chige de da lai ba koina. magi sum keno masa ma da hai tare
มาสักทอลดรอลาสุดที่ลากนัดเตี้ยดูนัดเตี้ยคิดตั้งหันตุกตั้งสังเกตตั้งเทนบิโรชินะมองมากี่ให้แต่พอดีเรามาซ้ำแค่ไม่เลยวิวนะก็สั่นไม่ใหญ่เลยมาพอดีถ้าตัวคิดตั้งตัวรู้มันคดีน้องซีซันน่ะจะเรนยาเรนนะก็พอดี Thank you ตัวบิโรชิกันใช่กันมาแบบไม่ยากแบบนั้นก็เอามากี่รอบอาชีพงานมาจากยาวเลยใช่ไหมมากี่กันยาวบ่ก็ดียาวโอเคอาชีพงานมาจากปุ๊บไม่ใหญ่จากที่ดอกอาดูเด็กงานมาจากที่เนี่ยนะไม่ปีละคนเดียวได้ไม่ยาเรียไอ้น้ำปีละกี่ตรงนั้นมันปีละงานสิวิกันบินอดมันตั้งมันช่างงานตัวกี่เซ่สินะนั่งกิสิดาโป๊ะกี่หายตาเลยสิบไปเช่นวิโรเซ่มามิงสิการีโน่ลำงานบ่สบายสิดาโป๊ะนี่โอเคยังพอยังพอสิเดียวจ้ะนะฮะสิไม่ใหญ่แบบปุ๊กยี่ห้อตัวสั่นดังอันนี้มาตุ้งดำอามาบุไรตัวเส้นตัวใจงานให้เสียมานี่ไกลๆที่เลยเอาจานปีสิเนี่ยสิเดโอมบ่พยายามส้มได้แต่ยังไงนะรีขบวนนี้โอเคแล้วหันตัวเราไม่เล็กสามีใครนำกันโอเคมาบุตรนำกัน one two มาง่อยจริงความสังอะไรเท่าโอเคตัวนะต้องผ่านแล้วมันจะหิวเฮ้ยสิงห์เฮ้ยจะกรุ๊ปปิ้งวันนี้กับสิใช่มาสิงกับไอ้ชีดีเกจีไม่เห็นบ้าชีดีกระไรดิเกจีโน่เกจีอันนี้กระไรดิเกจีโน่ชีดีนี่ตาเบียวเลยกระไรดิเกจีโน่ใช่เอาหุ่มเมล่เอาหุ่มเมล่มังงายกดูเลยส่งกันเลยพนังอ่ะเดียวตัวพนังอ่ะพนังยาวเลยไม่ยาวเลยคนเดินยาวเลยเกจีมังงาตาไปยาวตัวเลยไล่กระบุกชีนี่เราสุดหรอ시장 네 시장님 한 개도 호주가 그 너무 신작 그럴 거야 봐. 사람이랑 지금 시래다. 이제는 뭐 손도 좀 미면 안 나. 나네. 하루 아이들. tại đây có cái này thì em béo tê cái nào nó mù đi chơi có bộ quay ôi như to Tao đâu ba? Làm nhau mình. Mà bây giờ. Xoa. Cầu đấy. À gì đi làm mấy phải cái hiểu chưa bỏ sao đi nhỉ cái này là mà tharo là này là tharo với sao đây là ok
ꯃꯁꯥꯗꯤ ꯄꯥꯝꯃꯤ ꯃꯥꯜꯂꯦ ꯉꯥ ꯃꯄꯥ ꯑꯃ ꯂꯩ ꯇꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯂꯩꯕꯁꯤ ꯌꯦꯡꯉꯨꯅꯦ ꯃꯣꯏꯅ ꯊꯥꯡ ꯆꯨꯖꯥꯛ ꯀꯕꯣꯛꯁꯦ ꯃꯄꯨꯝ ꯃꯄꯨꯝ ꯎꯝꯃꯦ ꯇꯧꯔꯤꯁꯦ ꯀꯦꯖꯤ 3 ꯃꯔꯤ ꯑꯗꯨꯝ ꯂꯩꯔꯅꯤ ꯃꯣꯏ ꯀꯅꯥꯅ ꯐꯥꯏꯖꯥꯠꯅꯣ ꯁꯤ ꯑꯃꯨꯛ ꯑꯁꯂꯒ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯋꯥꯏꯗ꯭ꯔꯥꯛꯀ ꯌꯣꯡꯆꯥꯛꯀ ꯍꯥꯞꯄ ꯈꯥꯕꯩ ꯑꯣꯟꯅꯤꯡꯉꯦ ꯌꯥꯝ ꯊꯨꯃꯜꯂꯅꯤ ꯈꯪꯕ꯭ꯔꯥ ꯑꯩ ꯃꯁꯤ ꯎꯕꯗꯤ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯦ ꯊꯨꯅꯕ